Malemgi delegatesingna saruk yaduna G20 summit ngasidagi hauragane. Court litpa phizam setpa police-na venue sing ngakadaure. Malemgi laibak kayadagi lakpa delegatesing amasung special invitee oina saruk yariba malemgi laibak singdagi lakpa delegatesing amasung laibak asigi investor singna saruk yaraduna Manipur na yumbu oiduna pangthokadaba B20 session ngasidagi Imphal-da hauragane. Numit humni chumna chathagadaba session asida lakliba delegate singi security gidamag khulai paiba police personnel singi mahutta court litpa taipunba phizam setpa sifai singna thauram pangthokpa amasung delegate singna satkadaba mafam sing ngak sengadawre amaromda session asigi khudong chaba lauraga lamdam asida lairiba potential sing malemgi leiba kayada khanganaba khudong chaba lahosi haina chief minister nongthongbam birena phongdokre Twitter gi kuthangda miyamda pikhiba paujel amada chief minister na makata na hai India ge presidency makada chathariba G20 summit ki saruk amawaina Manipur laingak na Ministry of External Affairs amasung Confederation of Indian Industry ga kusam naraga chathagadoriba B20 session ase ngasidagi hauraga February 18 phauba chathagane asiguma session asigi kuthangda aikhoina malemgi laiba kaya ga kusam naduna amasung amaga mateng pangnaduna Aikhoi mangjil thana sangsinaba khudong chaba lahosi haikhe Manipurda Information Communication and Technology, Tourism, Healthcare amasung Handloom and Handicraft sector da potential kaya marang kaina lairiba sigi khudong chaba si malemgi laiba kaya dage lakpa miyoi singdagi lahose ngasi dage chathagadoriba B20 session asigi matangda Secretariat South Block ki conference hall da pangthokiba paugi miphamamada Education Minister T.S. Basanta Kumar na paumi singda hai ngasidagi hawduna pangthokadoriba B20 session asida Chief Minister N. Biren, Union Minister of State, Commerce and Industry, Som Prakash amasung Union Minister of State for External Affairs, Dr. R.K. Ranjan nang India laingak amasung Manipur laingak ki mapungoiba official Singapore na saruk yagane. India na presidency pasi chahi amagi pubagal oina na malemgi matik mayay lairaba laibak kundage lakpa mihut sing amasung India na paukat thaba special invitee laibak haradagi lakpa delegate sing punna ngasidagi hauraga numit humni chumna chathagadaba session asida saruk yagane ngasidagi hauduna state asida chathagadoriba B20 summit asida Australia, Argentina, Bangladesh, Bhutan, Chad, Canada, China, France, Greece, Iceland, Japan, Nepal, Russia, Seychelles, Singapore, Kha Africa, Switzerland, Tunisia, Uganda, United States amasung United Kingdom na chingbalaiba kulhumdoi dagi lakpa delegate sing na saruk yagane session asida malemgi laibak kuntaruk tagi lakpa business delegate sing amasung India amasung laibak sing asida lairiba ambassador sing yauna diplomat kunga marirom su saruk yagane program asida saruk yagadoriba trade amasung business delegation sing gimanungda Bhutan, Bangladesh, Japan amasung Australia na sing balaibak sing dagi delegate sing su saruk yagane ngasi dagi hawgadoriba session ase City Convention Center da nungthil pung ahum dagi taret phauba sathagane session asida saruk yagadoriba delegate sing ase ayuk pung tara taba matamda Delhi dagi khongsalakane loina na numit yung matung pung tara gani 2 minute ni fu chatpa matamda Imphal da thunglagane tungda delegate sing aduna Govindaji Temple da satuna yenglaba matungda City Convention Center da pangthokodoriba B20 session da saruk yagane February 18 gani ayuk pung mapan taba matamda bus tonglaga marjing ching da satpaga loina na mafam aduda arambaya masung sagol kangjay yengane Madugi matungda Loktak Pat satuna pat ki phibam yengane khongsat asida Loktak yaudringaida tim maduna INA headquarter yengane tungda Loktak Pat satuna hi tonglaba matungda Shanghai Ethnic Park satuna yengbaga loina na mafam aduda ayuki chaklen jagane madugi matungda Imphal da halakane February 18 gi ayuk pung 3 minute kunthra taba matamda delegate sing na kangla amasung ima kaithel gi phibam yenglamlaba matungda Delhi gi namak Imphal thadokhigane paugi miphamatuda Commissioner Tourism P.K. Jan Hai B20 session asida punna delegate chamaga taratare na saruk yagani haibage confirmation pirakre masigi manungda delegate yangkai de atay laibak singdagi lakpa delegate ngakane chathagadoriba session asiga mari laina na Shanghai Ethnic Park ta stall taraga mga City Convention Center da stall taraga mga amasung Hotel Imphal da stall tara punna stall nifu hangdokane hai diba stall singda lamdam asigi nupi sing na puthok pa pothok sing utkane session asida Manipur na nupigi matik mayayda midyang thamlaga sangsinbo oiba nang delegate singi liaison officer sing ayamba nupi oina hapli loina na security ki thabak thauram sing su nupi sing da mapung oina puhan gani haikhe aroiba da tabi di bapum na magpu thagat charing